ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 4 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯉꯧ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯉꯧ ꯁꯅꯥꯒꯤ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯁꯦꯂꯨꯡꯕꯅ ꯃꯥꯡ ꯊꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯧ ꯁꯅꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯏ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯑꯃꯁꯨ ꯊꯦꯡꯗꯨꯅ ꯊꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤ ꯁꯦꯝ ꯁꯥꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯃꯈꯣꯏ ꯋꯥ ꯉꯥꯡꯂꯨꯗ꯭ꯔꯦ꯫ ꯑꯉꯧ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯧ ꯁꯅꯥꯅ ꯑꯩꯄꯥ ꯀꯔꯤꯅꯣ ꯑꯇꯣ ꯅꯕꯥꯅꯤꯗꯤ ꯍꯧꯅꯔꯒ ꯍꯦꯛꯇꯃꯛ ꯂꯥꯛꯂꯤꯕꯁꯤꯅ? ꯑꯗꯨꯝꯅꯒ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯃꯪꯗꯨꯝ ꯈꯟꯈ꯭ꯔꯦ꯫ ꯆꯪꯉꯣ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ꯫ ꯂꯥꯛꯂꯤꯕ ꯏꯕꯨꯡꯉꯣ ꯈꯣꯏꯁꯤꯒꯤ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯈꯤꯒꯦ, ꯑꯗꯨꯒ ꯅꯈꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯁꯦꯂꯨꯡꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯧ ꯁꯅꯥ ꯅꯤꯡꯊꯤꯅ ꯐꯝꯊꯔꯒ ꯁꯦꯂꯨꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯁꯦꯂꯨꯡꯕ? ꯅꯣꯡꯊꯣꯟꯒ ꯅꯕꯥꯅꯤ ꯄꯨꯟꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯑꯩꯒ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯊꯣꯟꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯉꯧ ꯁꯅꯥꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯅꯗꯤ ꯁꯦꯂꯨꯡꯕꯅ ꯃꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯕ ꯖꯥꯠꯂꯥ? ꯑꯣꯖꯥꯅ ꯄꯣꯠ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯁꯤꯜꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯗꯨꯒ ꯁꯦꯂꯨꯡꯕꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯃꯛꯅ ꯍꯨꯔꯥꯟꯈ꯭ꯔꯕ ꯄꯣꯠ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯈꯨꯝꯖꯤꯟꯅꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯣꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯅꯅꯕꯒꯤ ꯇꯧꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯉꯧ ꯁꯅꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯕꯥꯅꯤꯕꯨ ꯎꯪꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯅꯕꯥꯅꯤꯅ ꯍꯧꯅꯔꯒ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕꯅꯤꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ꯫ ꯍꯥꯏꯌꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯁꯦꯂꯨꯡꯕꯗ ꯂꯩꯕ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯃꯆꯥ ꯑꯗꯨ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯔꯝꯕꯗꯣ ꯑꯗꯨ ꯑꯣꯖꯥꯅ ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯄꯥꯏꯈ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯔꯥ? ꯈꯨꯖꯥꯏ ꯑꯗꯨ ꯅꯕꯥꯅꯤꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯊꯥꯅꯗꯕ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯕꯥꯅꯤ ꯑꯁꯨꯝ ꯌꯦꯡꯊꯤꯅꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯗꯨ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯈꯣꯏꯅ ꯀꯔꯤꯃꯠꯇ ꯋꯥꯔꯧꯔꯒꯅꯨ꯫ ꯁꯦꯂꯨꯡꯕ ꯑꯣꯖꯥ, ꯅꯪꯅꯁꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯣꯡꯊꯣꯟꯒ ꯅꯕꯥꯅꯤ ꯆꯠꯂꯒ ꯊꯤꯜꯂꯨꯔꯒꯅꯤ ꯍꯥꯏꯗꯅ? ꯑꯗꯣ ꯊꯤꯜꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤꯀꯣ, ꯑꯩꯅ ꯃꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯕꯅꯤ, ꯅꯕꯥꯅꯤꯅ ꯊꯤꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗꯣ ꯑꯣꯖꯥ? ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ? ꯑꯣꯖꯥꯗ ꯂꯩꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯉꯣꯟꯗ ꯂꯩꯖꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ? ꯌꯥꯔꯒꯗꯤ ꯄꯣꯠꯇꯨ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯔꯣ꯫ ꯃꯇꯝ ꯁꯥꯡꯅ ꯏꯇꯥꯎ ꯁꯦꯂꯨꯡꯕꯅ ꯊꯥ 4-5 ꯄꯥꯏꯔꯛꯂꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯨꯛ ꯄꯥꯏꯖꯔꯒꯦ꯫ ꯅꯣꯡꯊꯣꯟ ꯑꯣꯖꯥ, ꯄꯣꯠꯇꯨ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯗꯨ ꯂꯩ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯄꯣꯠ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇꯁꯨ ꯂꯩꯇꯦ, ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯩꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯦ꯫ ꯑꯗꯨ ꯑꯣꯖꯥ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅ ꯄꯣꯠ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯑꯩ ꯑꯗꯨꯝ ꯊꯝꯖꯒꯦ, ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯖꯁꯅꯨ ꯍꯥꯏꯖꯔꯤꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯊꯝꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯈꯣꯏꯅ ꯆꯠꯂꯒ ꯂꯧꯖꯔꯨꯕ ꯇꯥꯕꯅꯤ꯫ ꯑꯣꯖꯥ, ꯀꯗꯥꯏꯋꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯐꯃꯥꯡꯗꯔ ꯂꯨꯈꯨꯡꯗꯔ ꯈꯨꯌꯥꯗꯔ? ꯌꯥꯅꯤ, ꯑꯩ ꯂꯧꯖꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯉꯧ ꯁꯅꯥꯅ ꯅꯣꯡꯊꯣꯟꯗ ꯃꯃꯤꯠ ꯑꯗꯣ ꯁꯥꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯡꯂꯤꯕ ꯋꯥ ꯑꯁꯤꯒꯤ ꯀꯔꯤꯃꯠꯇ ꯑꯥꯊ꯭ꯔ ꯈꯪꯗꯦ, ꯅꯍꯥꯛꯄꯨ ꯑꯃꯥꯏꯕ ꯅꯠꯇꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫
ꯃꯇꯝ ꯑꯗꯨ ꯅꯣꯡꯊꯣꯟ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯉꯧ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯇꯥꯎ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯑꯩꯍꯥꯛꯅ ꯏꯔꯦꯜ ꯑꯗꯨꯗ ꯂꯪꯊꯈ꯭ꯔꯕꯅꯤ ꯅꯈꯣꯏꯅ ꯏꯔꯦꯜ ꯑꯗꯨꯗ ꯂꯨꯞꯂꯒ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯂꯧꯔꯨꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯈꯪꯉꯨ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯂꯒꯅꯨ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨ ꯇꯠꯅꯔꯕꯅꯤ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯍꯩ ꯇꯝꯕꯤꯈꯤ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯒꯦ ꯑꯣꯖꯥ ꯑꯃꯅ ꯉꯥꯡꯕ ꯋꯥꯗ ꯅꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯨꯅ ꯑꯅꯝ ꯀꯟꯗꯨꯅ ꯃꯗꯨꯕꯨ ꯂꯧꯅꯅꯕ ꯍꯣꯠꯅꯔꯤ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯥꯡꯅꯅꯕ ꯈꯛ ꯇꯧꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯗꯨ ꯊꯑꯣꯏꯒꯤ ꯃꯗꯨꯕꯨ ꯅꯈꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯒ ꯑꯩꯅ ꯏꯔꯦꯜ ꯑꯗꯨꯗ ꯂꯪꯊꯈ꯭ꯔꯤꯕꯗꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯕꯥꯅꯤ ꯆꯠꯇꯨꯅ ꯏꯔꯦꯜ ꯑꯗꯨꯗꯒꯤ ꯈꯨꯜꯂꯨꯔꯣ ꯑꯗꯨꯒ ꯐꯪꯕ ꯐꯪꯗꯕ ꯍꯥꯏꯕꯗꯨꯃꯗꯤ ꯅꯈꯣꯏꯅ ꯍꯩꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯈꯨꯖꯥꯏ ꯑꯗꯣ ꯑꯩꯅ ꯀꯅꯥ ꯑꯃꯠꯇꯅ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯪꯊꯈ꯭ꯔꯕꯅꯤ ꯂꯩꯋꯥ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯅꯝꯈꯥꯏꯗꯨꯅ ꯂꯩꯋꯥ ꯑꯗꯨ ꯅꯈꯣꯏꯅ ꯐꯨꯛꯇꯣꯛꯇꯨꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯊꯤꯕ ꯉꯝꯖꯔꯕꯗꯤ ꯌꯥꯔꯦ ꯉꯝꯗꯗꯨꯅ ꯇꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯉꯝꯗꯦ ꯁꯤꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃ ꯅꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯗꯣ ꯑꯩꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯐꯔꯦ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈꯨꯖꯥꯏ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯂꯪꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯗꯥꯏꯗꯒꯤꯗꯤ ꯐꯪꯒꯗꯒꯦ ꯐꯪꯂꯕꯁꯨ ꯈꯔꯗꯤ ꯋꯥꯅ ꯐꯪꯂꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯖꯥꯏ ꯑꯗꯨꯅ ꯇꯨꯔꯦꯜ ꯏꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯅꯠꯇꯦ ꯀꯅꯥꯅ ꯈꯪꯅꯤ ꯑꯣꯖꯥꯅ ꯊꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯗ ꯏꯔꯦꯜ ꯑꯗꯨꯗ ꯂꯪꯊꯈ꯭ꯔꯦꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯣꯖꯥꯅ ꯑꯗꯨꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯁꯨꯝ ꯈꯟꯅꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝꯅ ꯅꯣꯡꯊꯣꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯉꯧ ꯁꯅꯥꯗꯣ ꯈꯔ ꯁꯥꯎꯅꯤꯡꯕ ꯖꯥꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯧ ꯁꯅꯥꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯄꯣꯠ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯂꯕꯗꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯦ ꯄꯨꯡꯊꯨ ꯊꯨꯒꯥꯏꯔꯒ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯈꯤꯕ ꯌꯥꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯄꯣꯠ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯁꯣꯝꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯈꯣꯏꯅ ꯑꯣꯟꯊꯣꯛꯄ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯃꯆꯥ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯆꯐꯨꯁꯨ ꯃꯥꯟꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯃꯈꯣꯏꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯁꯦꯂꯨꯡꯕꯅ ꯄꯣꯠꯇꯤ ꯂꯩꯔꯦꯁꯦ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯨꯕ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯒꯨꯝꯅ ꯇꯧꯔꯤ ꯂꯩꯅꯨꯡꯗ ꯂꯩꯕꯒꯨꯝꯅꯁꯨ ꯇꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯧ ꯁꯅꯥꯅ ꯃꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯟꯕ ꯉꯝꯗꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯈꯣꯏꯅ ꯃꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ ꯐꯔꯦ ꯑꯣꯖꯥꯅ ꯃꯗꯨ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡꯗ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯒ ꯂꯪꯊꯈꯤꯕꯅꯤꯅ ꯑꯣꯖꯥꯅ ꯑꯣꯏꯅ ꯈꯨꯟꯕꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯕ ꯇꯥꯕꯅꯤ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯄꯨꯖꯔꯒꯅꯤ ꯈꯨꯖꯥꯏ ꯑꯗꯨ ꯑꯣꯖꯥꯅ ꯂꯪꯊꯕꯅꯤꯅ ꯑꯣꯖꯥꯅ ꯑꯣꯏꯅ ꯈꯨꯟꯕꯤꯔꯣꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯧ ꯁꯅꯥꯅ ꯁꯦꯂꯨꯡꯕ ꯀꯔꯤ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯨꯕꯨ ꯑꯣꯖꯥꯅ ꯄꯣꯠ ꯑꯗꯨ ꯍꯨꯔꯥꯜꯂꯕꯅꯤꯅ ꯍꯥꯏꯕ ꯑꯩ ꯍꯥꯏꯒꯦꯕꯨꯅ ꯇꯥꯎ ꯈꯨꯖꯥꯏ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯐꯪꯕ ꯃꯇꯤꯛ ꯆꯥꯗꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯗꯨꯕꯨ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯪꯊꯈ꯭ꯔꯤꯕꯗꯨ ꯅꯈꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯒ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯣꯠ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗꯒꯤ ꯈꯨꯟꯖꯔꯨꯕ ꯇꯥꯕꯅꯤ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯆꯠꯂꯣ ꯃꯇꯝ ꯃꯥꯡꯉꯅꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯑꯣꯖꯥꯅ ꯄꯣꯠꯇꯨ ꯂꯪꯊꯈꯤꯕꯅꯤꯅ ꯑꯣꯖꯥꯅ ꯑꯣꯏꯅ ꯈꯨꯟꯕꯤꯕ ꯇꯥꯕꯅꯤ ꯅꯠꯇꯦ ꯀꯔꯤ ꯀꯥꯟꯅꯕ ꯂꯪꯊꯕꯤꯔꯤꯕꯅꯣ ꯄꯣꯠ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯤꯡꯉꯒ ꯅꯨꯡꯉꯥꯏꯒꯅꯤ ꯋꯥꯅꯤꯡꯉꯒꯅ ꯋꯥꯒꯅꯤ ꯑꯣꯖꯥꯒꯤ ꯃꯁꯤꯡꯕꯨ ꯀꯔꯤ ꯂꯩꯒꯅꯤꯗꯨꯗ ꯐꯔꯦ ꯄꯣꯠ ꯑꯗꯨ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯂꯪꯊꯈꯤꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯃꯗꯨꯕꯨ ꯑꯩꯅ ꯂꯧꯈꯠꯄꯤꯔꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯧꯈꯠꯄꯗꯤ ꯌꯥꯔꯔꯣꯏ
ꯃꯔꯝꯗꯤ ꯃꯗꯣ ꯂꯪꯕꯨ ꯂꯪꯊꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝ ꯃꯇꯝ ꯑꯃ ꯉꯥꯏꯗꯕ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ꯫ ꯄꯣꯠ ꯑꯗꯨ ꯂꯧꯈꯠꯂꯝꯗꯥꯏꯗ ꯑꯩ ꯅꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯂꯒꯦ꯫ ꯃꯔꯛ ꯑꯁꯤꯗ ꯅꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯂꯒꯅ ꯅꯈꯣꯏꯅ ꯑꯣꯏꯅ ꯂꯧꯈꯠꯆꯔꯨꯕ ꯌꯥꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯉꯧ ꯁꯅꯥꯅ ꯃꯔꯩ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯁꯦꯂꯨꯡꯕꯅ ꯐꯔꯦ ꯑꯣꯖꯥ, ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯨꯒꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯐꯠꯇꯦ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯦꯂꯨꯡꯕꯗꯤ ꯒꯝ ꯒꯝ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯐꯪꯂꯕꯗꯤ ꯐꯩ, ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯆꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯒꯝ ꯒꯝ ꯊꯣꯛꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯧ ꯁꯅꯥꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯑꯅꯤꯁꯤ, ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯂꯣꯏꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯟꯈ꯭ꯔꯕ꯫ ꯐꯩ, ꯊꯤꯕ ꯌꯥꯕ ꯊꯤꯁꯅꯨ, ꯑꯩꯁꯨ ꯁꯨꯡꯂꯧ ꯂꯧꯈꯠꯂꯣꯏ, ꯑꯗꯨꯒ ꯄꯣꯠ ꯑꯗꯨꯁꯨ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯉꯂꯣꯏ ꯈꯪꯒꯅꯤꯗꯅ꯫ ꯑꯁꯣꯝꯅ ꯑꯉꯧ ꯁꯅꯥ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤ, ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯔꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯐꯝꯂꯒ ꯂꯩꯔꯤ꯫ ꯏꯔꯦꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯎꯔꯕ ꯎ ꯋꯥ ꯀꯌꯥ ꯑꯃ ꯍꯧꯔꯤꯕꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯥꯎꯔꯕ ꯎꯁꯥ ꯀꯌꯥ ꯑꯃꯁꯨ ꯍꯩꯊꯗꯨꯅ ꯍꯧꯔꯤꯕꯅꯤ꯫ ꯎꯔꯨꯝ ꯋꯥꯔꯨꯝ ꯑꯣꯏꯅ ꯇꯧꯕꯅ ꯏꯁꯤꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯖꯔꯕꯁꯨ ꯏꯪꯕꯅ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯀꯝꯗꯧꯁꯦ ꯍꯥꯏꯕ ꯅꯣꯡꯊꯣꯟ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯉꯒ ꯁꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯀꯔꯤ ꯇꯧꯕꯒꯤ ꯌꯦꯡꯉꯒ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯀꯥꯟꯅꯗꯦ, ꯅꯥꯐꯤ ꯁꯦꯝꯃꯨ, ꯆꯣꯡꯊꯔꯒ ꯊꯤꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ ꯀꯔꯤꯒꯨꯝꯕ ꯐꯪꯂꯕꯗꯤ ꯐꯩ, ꯐꯪꯗ꯭ꯔꯕꯗꯤ ꯑꯉꯧ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯅꯥꯅ ꯍꯩꯄꯥ ꯁꯥꯕꯤꯗꯨꯅ ꯄꯣꯠ ꯑꯗꯨ ꯍꯨꯔꯥꯜꯂꯣ ꯍꯥꯏꯕꯒꯦ? ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯁꯦꯂꯨꯡꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯔꯥꯏꯕꯛ ꯀꯠꯂꯤ꯫ ꯂꯩꯋꯥ ꯈꯔ ꯁꯣꯟꯈ꯭ꯔꯤ꯫ ꯂꯩꯋꯥ ꯈꯔ ꯏꯁꯤꯡ ꯑꯗꯨꯗ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯣ ꯌꯥꯎꯝ 3 ꯊꯛꯆꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯒ ꯆꯨꯞ ꯂꯨꯞꯈ꯭ꯔꯤ꯫ ꯁꯦꯂꯨꯡꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯅꯣꯡꯊꯣꯟꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯀꯌꯥꯗ ꯈꯨꯠ ꯆꯪꯍꯜꯂꯤꯕ? ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯟ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯅꯥꯟꯊꯔꯤ, ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯗ ꯖꯕꯣꯡ ꯆꯣꯡꯊꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯅꯣꯡꯊꯣꯟꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯏꯁꯤꯡ ꯑꯗꯣ ꯏꯄꯣꯝ ꯌꯥꯝꯅ ꯍꯧꯔꯛꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯏꯂꯨ ꯂꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯝꯕ ꯏꯁꯤꯡ ꯑꯗꯣ ꯉꯥꯡꯂꯩꯅꯕ ꯃꯆꯨꯗ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯂꯨꯞꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯕ ꯐꯥꯎꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯨꯡꯕꯗꯣ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯎꯒꯠꯂꯛꯂꯤ, ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯅꯣꯡꯊꯣꯟꯁꯨ ꯐꯥꯎꯒꯠꯂꯛꯂꯤ, ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯀꯝꯗꯧꯔꯦ, ꯅꯪ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ, ꯀꯔꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯛꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯣ ꯊꯦꯡꯅꯔꯛꯏ, ꯑꯗꯨꯕꯨ ꯆꯪꯂꯨꯕꯗꯤ ꯉꯝꯗ꯭ꯔꯤ, ꯃꯩꯃꯨꯛ ꯁꯥꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕꯅ ꯀꯗꯥꯏ ꯖꯒꯥꯗꯅꯣ, ꯑꯩ ꯆꯪꯒꯦꯁꯦ, ꯅꯪꯗꯤ ꯆꯪꯕ ꯉꯝꯂꯔꯣꯏ, ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯁ꯭ꯋꯥꯏ ꯖꯒꯥꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯗꯒꯤ ꯁꯦꯂꯨꯡꯕ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯂꯨꯞꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯨꯞꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯂꯨꯡꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯔꯣꯟꯅꯨꯡꯗꯒꯤ ꯃꯍꯥꯛ ꯈꯪꯍꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯐꯥꯎꯒꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯐꯥꯎꯒꯠꯂꯛꯂꯒ ꯇꯨꯔꯦꯜ ꯂꯩꯔꯥꯏꯔꯣꯝꯗ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯏꯔꯣꯏꯗꯨꯅ ꯀꯥꯈꯠꯈꯤ꯫ ꯅꯣꯡꯊꯣꯟꯁꯨ ꯁꯦꯂꯨꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯂꯨꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯍꯥꯛꯁꯨ ꯖꯕꯣꯡ ꯖꯕꯣꯡ ꯂꯣꯏꯗꯨꯅ ꯀꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯨꯡꯕ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯂꯩꯔꯥꯏ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯅꯣꯡꯊꯣꯟꯅ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯐꯝꯗꯣ ꯌꯥꯝꯅ ꯁꯥꯕꯅꯦ ꯍꯥꯏꯗꯅ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯨꯡꯕꯅ ꯑꯇꯩ ꯂꯥꯏꯔꯤ, ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯕꯗ ꯃꯩ ꯍꯧꯅ ꯁꯥꯔꯝꯃꯤ, ꯃꯗꯨꯕꯨ ꯏꯪꯊꯅꯕ ꯑꯩꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯨꯕꯗ ꯑꯩ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤ꯫ ꯃꯅꯨꯡꯗꯣ ꯑꯀꯟꯕ ꯏꯔꯩ ꯑꯃꯒꯨꯝ ꯂꯩꯍꯧꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯈ꯭ꯔꯕ, ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨ ꯑꯃ ꯃꯃꯤꯠ ꯄꯥꯡꯂꯒ ꯐꯝꯂꯒ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯤ꯫
ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯗꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡꯖꯦꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯀꯌꯥ ꯀꯟꯅ ꯌꯥꯟꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯝ ꯇꯧꯕꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯊꯣꯟꯅ ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯨꯞꯂꯒ ꯊꯤꯔꯨꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯪꯁꯜꯂꯕꯗꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯆꯦꯟꯈꯤꯕ ꯌꯥꯏ ꯈꯨꯖꯥꯏ ꯑꯗꯨ ꯊꯅꯝꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀꯗ ꯄꯨꯟꯅ ꯂꯨꯞꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯊꯔꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯊꯣꯟꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯔꯤ ꯁꯤꯂꯨꯡꯕꯁꯨ ꯑꯗꯨꯃꯉꯥꯏ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯔꯒ ꯃꯩ ꯍꯧꯅ ꯁꯥꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯆꯥꯎꯔꯕ ꯃꯁꯣꯡ ꯀꯥꯔꯕ ꯂꯤꯟꯒꯨꯝꯅ ꯁꯥꯊꯤꯔꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯉꯥ ꯃꯈꯜ ꯑꯃ ꯂꯩꯔꯝꯂꯦ ꯉꯥꯔꯤꯜꯒꯨꯝꯕ ꯑꯁꯨꯝꯅ ꯉꯥ ꯃꯈꯜ ꯈꯔ ꯃꯁꯣꯡꯒ ꯀꯥꯔꯒ ꯆꯥꯎꯔꯕ ꯃꯑꯣꯡ ꯑꯃꯗ ꯃꯔꯩ ꯇꯥꯔꯒ ꯂꯩꯔꯝꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯅꯣꯡꯊꯣꯟ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯊꯔꯛꯇꯨꯅ ꯂꯨꯞꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯣꯡꯊꯣꯟꯕ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯔꯤꯜꯒꯤ ꯃꯑꯣꯡ ꯃꯥꯜꯂꯕ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯀꯨꯌꯦꯠ ꯌꯦꯠꯁꯤꯟꯈ꯭ꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯨꯠꯄ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯤꯡꯊꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯀꯔꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯃꯇꯥꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯥꯝꯅ ꯋꯥꯅ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯦꯠꯁꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯈꯨꯟ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯂꯝꯂꯒ ꯃꯌꯥꯅ ꯆꯤꯛꯄꯕꯨ ꯀꯔꯤꯕꯨ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯔꯣꯟꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ ꯃꯈꯣꯏꯅ ꯐꯥꯎꯒꯠꯂꯛꯄꯗ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯁꯥꯏꯕꯨ ꯄꯥꯟꯕ ꯃꯁꯣꯡ ꯀꯥꯕ ꯉꯥꯁꯤꯡ ꯑꯗꯨꯅ ꯆꯤꯛꯄ ꯑꯃꯗꯤ ꯃꯅꯪꯒꯟꯗ ꯄꯥꯜꯂꯤꯕ ꯍꯣꯔꯥꯏ ꯃꯌꯥ ꯁꯥꯔꯕ ꯃꯆꯤꯁꯤꯡ ꯑꯗꯨꯅ ꯈꯦꯒꯥꯏꯕꯒꯤ ꯏ ꯐꯖꯅ ꯊꯣꯛꯂꯤ ꯃꯈꯨꯠꯇ ꯃꯁꯥꯗ ꯃꯅꯪꯒꯟꯗ ꯃꯕꯨꯛꯇ ꯃꯊꯕꯥꯛꯇ ꯂꯣꯏꯅꯃꯛ ꯈꯦꯒꯥꯏꯈꯤꯕꯒꯤ ꯏꯅ ꯉꯥꯡꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯃꯁꯤꯕꯨ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯉꯧ ꯁꯅꯥꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯃꯍꯥꯛ ꯂꯧꯈꯠꯍꯜꯂꯨꯔꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯕꯅꯤꯅ ꯅꯪ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯑꯣꯏꯔꯤ ꯉꯁꯤꯒꯤ ꯑꯌꯨꯛꯇꯒꯤ ꯀꯔꯤ ꯑꯃꯠꯇꯒ ꯆꯥꯔꯛꯇꯕꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯧ ꯁꯅꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯃꯁꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯀꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯑꯣꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯆꯄꯨꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯇꯨꯡ ꯍꯟꯗꯨꯅ ꯏꯔꯦꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯏꯔꯦꯜ ꯑꯗꯨꯗ ꯆꯥꯎꯔꯕ ꯏꯄꯣꯝ ꯑꯃ ꯀꯥꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅ ꯂꯨꯞꯂꯨꯔꯤꯕ ꯏꯔꯦꯜ ꯑꯗꯨꯒꯤ ꯖꯒꯥ ꯃꯇꯦꯛ ꯑꯗꯨꯃꯈꯛꯇꯪꯗꯤ ꯏꯃꯨꯛ ꯉꯥꯡꯅ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯌꯦꯡꯅꯔꯒ ꯃꯁꯤꯗꯤ ꯑꯔꯨꯕ ꯈꯨꯗꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯅꯈ꯭ꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨꯅ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯆꯅꯅꯕ ꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯖꯈꯤ ꯑꯁꯨꯝꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅꯒ ꯃꯗꯨꯕꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯅꯣꯡꯊꯣꯟ ꯀꯥꯞꯅꯕꯗꯒꯤ ꯋꯥꯕꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯖꯒꯥ ꯑꯃꯗ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯕꯒ ꯅꯣꯡꯊꯣꯟꯗꯤ ꯈꯨꯗꯧ ꯁꯧꯒꯠꯄꯅ ꯂꯣꯏꯔꯕꯅꯤ ꯁꯦꯂꯨꯡꯕꯗꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟ ꯈꯔꯕꯨ ꯆꯥꯍꯧꯔꯤ ꯑꯗꯨꯕꯨ ꯅꯣꯡꯊꯣꯟꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯥꯍꯧꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯊꯣꯟ ꯃꯍꯥꯛꯀꯤ ꯂꯩꯈꯤꯕ ꯌꯥꯝꯂꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯊꯥꯕ ꯂꯥꯏꯔꯤꯛꯁꯤꯡ ꯍꯥꯡꯗꯣꯛꯄ ꯍꯧꯈ꯭ꯔꯤ ꯃꯁꯥꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯛꯇꯨꯅ ꯃꯍꯥꯛꯅ ꯐꯤꯅ ꯌꯦꯠꯁꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯊꯅꯝꯕ ꯃꯍꯥꯛꯅ ꯏꯁꯜꯍꯧꯕ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯏꯁꯤꯟꯗꯨꯅ ꯊꯝꯍꯧꯕ ꯀꯌꯥ ꯑꯃ
ꯃꯊꯪ ꯃꯊꯪ ꯆꯥꯎꯔꯕ ꯎꯄꯨ ꯑꯃꯗꯒꯤ ꯃꯊꯪ ꯃꯊꯪ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯊꯣꯟꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯕꯗ ꯅꯣꯡꯊꯣꯟꯅ ꯃꯁꯤꯃ ꯂꯩꯔꯕꯗꯤ ꯑꯩꯅ ꯁꯤꯂꯨꯡꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯔꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯈꯠꯄ ꯉꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯥꯛꯀꯠꯄ ꯍꯧꯈꯤ꯫ ꯇꯤꯡꯀꯣꯛ ꯂꯥꯡꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫